Manipur top channel ki maikay di ki maroi bi ipaw sing myam na thamjagi ahanbada cabinet mifam pangthokre ngasi numida wairam pung mangaram tabadi ki minister n berena sielo duna cabinet mifam pangthokre mifam aduda langol singkhong multi store government quarter sabada ayaba pikre the unified zoning US regulation by law for the master plan area of Manipur allowance construction of hostel in industrial amadi Imphal West ki Tauthong Revenue Palace the Ladiva Himalayan Tiles and Mobiles Private Limited ki lam allotment makhatana pibada yaba pikre atopo order madana ngasidagi security ngakhlaga Imphal Dimapur amasum Imphal Suchampur sub service horagani CS mamang sai English inganiga kungo humdoigi me ahumdagi tholakhiba irang asin maram oiraga matam kuina service left na lakiba Imphal Kangpokpi Senapati Kangpokpi Imphal amasum Imphal Bishnupur Suchampur amasum Suchampur Bishnupur Imphal bus service hayengtang maridagi security ki akanba section thoranga loinana hauragani haina Manipur Sarkar ki Chief Secretary Dr. Benit Joshi na thadorakpa Chirol aman haidi Chirol asina makhatana haidi bana state sigi hausi oiriba law and order ki phibam asi kupni yengsilaba matung matik chaba security piraga inter district sub transport service yahanana ba thoranga si pekhalakpani hayengdegi hauna gari cn gadoriba si akaknaba pungphamda chalhangani kanagomana sarkar na sinduna matik chaba security piraga thagadoriba gari sing asida chatningma miyoi singna mari lenaba di singda pau khorolaga gari tongba yagani masigidamak Imphal West ki oina mobile number 8837448704 Imphal East ki 8131942004 Kangpokpi ki 9612700785 Senapati ki 8798198810 60093841139 Bishnupur ki 883705876 amadi Suchampur ki 4150527991 pau khorok yagani State Sarkar ki maikay matik chaba police amari security force na khusam naraga matik chaba ngaksen ki thorang lokhatuna gari senba honggadariba si miyamna thengnariba khudong sadaba kya do hanthana panamda lokhatpo khongthangni Sarkar na pekhaliba khongthang ama sida mari lenaba khudimona mating pangbiu December mari dagi hauduna Sarkar na lauthokliba lambi singa sida gari senba matamda aina yadaba thabak singa madi hingsana singo sathaduna gari senbar apan mathokadaba thaba ama tawbigano Kanagomana Sarkar na haribu wapam sigi mayukta gari senba sida ayat apan pibigi thabak sa tharaglabadi madu matik chaba thabak lokhotuna leba asigi ain gi makhada matik chaba serak pigani hairene su paus da makhatari atopa paumana mafam khangdana laidiba Kamal Babu Kangpokpi district magistrate na lit tawba committee amana thijnana ba ko na rolling pikre Laimakong the Laiwi Yankay Mountain Division ki campus ta thabak suba sakhibadigi mafam khangdana laidiba Laishram Kamal Babu Kangpokpi district magistrate ta lit tawba committee amana thijnana bangasi High Court of Manipur na ruling pikre loinana committee si report tha si taraga mathuri sathagadaba hearing da file tawna bu khankre ngasi court asigi justice Golmai Gaiful Silu Kabuigi court chatakhiba hearing aduda petitioner ki maikay senior counsel T.S. Tarun Kumar na appear toki state respondent ki maikay dana Hais Dimai Kumar na assist tawraga deputy AG Hais Devendra na appear toki aduga respondent number 4 oiriba 57 mountain division ki maikay dana CGC Mr. D.R. Sharma na appear toki ngasigi hearing aduda Yankay mountain division ki maikay appear toki ba council ki maikay su mathangi hearing da affidavit file submit tawnabagi matam PBU haina court appear toki hearing adu court na nakalani maki wa taraba matungda court asina suggest tokibagi matungina Kangpokpi district ki district magistrate SP Kangpokpi SP Imphal West CSO 57 mountain division yauna committee ama siamba haibisina petitioner masum council animaki maikay yana puraki petitioner ki maikay makhata na committee asigi inquiry da petitioner natraga na mafam khangdana laidiba Kamal Babu gi imung manungi miyoi yaunaba appear tokiba phamdasu court na ayaba pikhibaga loinana committee gi members singda cooperation piba haina su ayaba pikhi committee asigi head asi district natraga na petitioner gi imung manung committee asida appear tonabagi notice issue tawani committee asina sathabi inquiry report adu tha asigi taraga mathuri sathagadaba mathangi hearing da submit tawgadabani
Committee asina Laistram Kamal Babu asi 57 Mountain Division ki kem manungdagi phamkhre natraga mak masana sen kibra haibadu thijilaga madugi sapsaba report adu file tawgadabani hanisu pawsida makhatana phongdorakli Amaromdana thabaktagi dismiss tawkraba police sub inspector ama thabak hanjinanaba kotna khangankhre Manipur Police Department ki sub inspector oina thabak tawba miwema aini develop RPF PLA ga mari lainai haibigi maral thabaktagi dismiss tawkraba matung maku dismiss tawkibadu maram sadi haiduna kotna thabak hanjinankhre Manipur High Court ki single judge amana Article 311 Clause 2 Clause C gi makhada mangna tawkiba aran mathabadu gidama thijinbigi report adu governor na peningai oibana maram oiraga thabaktagi dismiss tawre haina lakhokibadu maram sadi haina kotna sanhankidi Madugi mayok Sarkar gi Maikai digi Chief Justice Siddharth Shirdul Ahanthem Bimol amadi Golmai Gaiful Silu Kabui gi full bench ta appeal tawraduna single judge na sub inspector ama dismiss tawba sanhankidaba order rakhatpina wahijraki adubu full bench asina kupna yingsilaba matungda thabaktagi dismiss tawkibadu maram sabu wali haiduna appeal adu kakhaladuna Home Department dismiss tawkraba sub inspector Laistram Sunil thabakta amu hanjin hangadabani haina mamang takiba rai adu sokhi court ki maikedi ki thabaktagi dismiss tawkraba Laistram Sunil kowa sub inspector amigi mathakta RPF PLA ga samnai haina maral siribadu gi khudam oiba yaba masa amata puthokpa ngamdi Maral Siriba Police ki sub inspector asina masana yana aina yadaba lup amagi thabak tawduna state ki security da kaiba yaba thabak tawki haibagi khudam amata puthokpa ngamdi maram asina Article 311 Clause 2 Clause C gi makhara thabak tagi laukthokliba si chatnabi yaroi sub inspector si gi mathakta chatakiba inquiry amada governor gi makedigi thabak tagi thajatpadu yare haibo ayaba pikite may be approve haibu wahai ama tharamba si sarkar gi makai gi thijin masida thabaktagi lathokpagi matik saba masa satisfaction oiba mawong da laire haina lobi yaroi Article 311 Clause 2 Clause C gi special provision makara kana gumam thabaktagi lathokpa matamda maram saba thabaktagi lathokpagi maram pidana madi maral siriba miweidu gi wakat mapung phana taba tawdana thabaktagi lathokpa yaroi haiba wafam mek sing yauri SI Laistram Sunil gi matangna thajanengai oiba Medical Fangmadagi Maku Thabaktagi Lathokpani Hairaga Departmental Inquiry Sathabada Mangondagi Phangli Hairiba Thajaneng Oiba Material adu puthokpa ngamdi Maramusna mi amabu thabaktagi lathokningi haiduna hekta lathokpagi thawong asi yaroi haiduna kotna SI si thabakta hanjananduna maki phangpham thokpa pension singba lawnabigi khudong saba lehengadabani haina sarkar gi makeidigi thangatkhiba appeal adu kakthakibni Case asida wakatloigi Maikaida Deputy Advocate General Hais Devendra Amadi Mapu Mating Pangduna Baigiana case Tinaki Respondent Wadi Balastram Sunilgi Maikaida Advocate K. Rosan Amadi Donapia Asiam Anina case Tinaki Amaromdana Crime the scene of a single yum hector to Gari Manipur Sarkar gi Commissioner Home and Asokumana December Hum the Topa Circular amagi matungina Supreme Court na piba yathang matungina authority gi maikedi gi kanagum miwe mabo ain kaiba thabakta senai haiduna ma ki maral mathum oiriba yung kay amadi tukana singba mafam state missionary sizinaragi hekta thugai bagi thabak tawdana ba khankhre ain goeba tawpam thokpa thabak amat tawdana sarkar gi maikedi gi criminal offense senaba miwe aina yadaba thabak tawi haiduna miyoi adugi mari lainaba commercial property amadi yung kai nising hekta thugai bagi thabak sathabi yaroi iram masiga mari laina district magistrate amadi local authority singda english singa nega kunga mari gi November 10 ga humdoida Supreme Court na pi ki judgment asigi wang wala thabak tawdana ba khankhre masiga loinana Land Resource Department gi maikaidigi Supreme Court ki order asi mari laina ba kudimangna ngakna satuna matung tabada hiram asida ain goeba sayena ba phibam thoktana ba matik saba lokona ba khankhre naso pausta makhatari Atopa Pawamana Gari Satlana Bohona Sarkana security ga manaraga namduna santi hanjina bohonavani Kukizau community Security na ngak sialaga irang na maram oiraga matam sangna bus service tawbangamdana lakiba Imphal Kangpokpi Senapati Kangpokpi Imphal Bishnupur Suchampur amasum Suchampur Bishnupur Imphal gi marakta service tawba horaga haina Manipur Sarkar gi Chief Secretary na thokiba gorolo dugi mayokta Kukizau community na Kangpokpi district ngasi ahin nongyai digi pungni fugani pon gi shutdown thokre
Kukizau community ki maikaydi thadoraki sirol amana hairibana December maridagi akanba security ki loinana sarkar gi maikaydi hairiba routesing asida public transport service December maridagi haunaba pherep adugi mayokta total shutdown ki khongjang asi changsinkhibani sarkar gi khongthang si state asida mahausa gi phibam hanjinanaba security agency singda tanaraga pakhatpani adumapo thawong asi Kukizau community ki maikaydi akan mamong ni yaningde thawong asi hausik lairiba khudong saraba masum awat apa kya si karimata ko honba tawdana hingsa gi lairiba phibam asi namfuda normalize tawhona na bohona bane thawong asi namduna santi hanjina na bohona boybana community leaders singna condemn tawbe masum Kukizau miyam na masida yabang amloi sarkarna maranai oiba warep lauduna Kukizau miyamna pamliba demand sing na thaiduna lakpadagi tangdu laita daba phibam asi oirakpani maramasina pungni fugoni pon gi shutdown manuna kangpokpi district lairiba lalon itiki mafam sing dukan sing sarkar gi loisang sing thonglon gadabani gari su amata sian mayaroi shutdown manuna sarkar gi oiba thabak thoram amata pangthokpa yaroi adumaina mak shutdown asida educational institution singda exam pangthokpa singi oinadi athingbasi konsiloi hari Makasa tharak poina to papa mana FMR satna hankidabagi mayokta suchampura khongjang sangsingkhre Bharat Sarkar India Myanmar ngam khai paringda free movement regime FMR satna hankidabagi mayokta suchampur district yaningdabagi khongjang ama ngasi sangsingkhre United Jau Organization sinduna sangsinkiba khongjang asi Ayuk-Pung 13 makhai tabada Wall of Remembrance ki masing yamlaba miyoi sing saruk yaduna khongjang amaga loina nauki khongjang adu saruk yakhiba singna FMR satna hankidaba ngam khaida sambal khanaba thorang pekhalapagi mayokta yaningdaba slogan kya ama placard pairaga loina khulaw kya sulaki khongjang asi saikot ki MLA Paulinan Hawkip Henglep ki MLA Lezamang Hawkip Singat ki MLA Sinlun Thangmadi Kukizau tribe ki lusingba kya saruk yakhi Khongsara dura saruk yakhiba singna mamang saigi me thadagi satharkiba kangluk irang asida laikhidraba singi mafamda ikai khumnabu utuna mini ama tumina leptuna awap phongki thauramasuda Kukizau council Zaumi council Kuki NP Manipur amadi mar inpui gi lusingba kya suwangaki thauram lusilakpa DC Suchampur gi thangna Union Home Minister Amit Shah da address toba memorandum ama spisinki Ningsing bayabadi kumza English singa tara gani pa India gi Act is policy gi sarwa moina satna hanwa hukiba free movement regime si sei gi February gi thada Home Minister Amit Shah na Arunachal Pradesh gi horaga Nagaland Manipur amas Mizoram yauna kilometer lising ama satruka ni fugu homdoi sangba indo memangam khai sambal khana ba laukthokhiba ga loinana FMR satna dre laukthorkhibani amarom dana Christmas ki khudol oina Kukizau ki union territory lathokpiu lakliba Christmas ki khudol oina sentana Kukizau community ki union territory ama lathokpiu haina kotu gi mekedi ki phongdorakli ngasi cycle town na pangthokpa taraga mapan suba remembrance day gi thoramda kotu gi mekedi gi center na Kukizau community ki union territory ama lathokpiu haiba wafam phongdokhibani cycle hill town na pangthokhiba thoram madu committee on tribal unity kotu na Kuki NP Cycle Gamkai KSO Cycle Amadi Kuki Women's Union Cycle Kusam Naraka Pangtokibani Tauramasiga Mari Lena Sadar Hills na Kon Mafamda Lady Lalon Itiki Mafam Sing School College na Singmapunama Tononaki Adabu Tangai Fadaba Tabak Singiwina Gari Satokusinadi Apan Mapikidi Tauramadur Kotugi General Secretary Laminlun Singshina Remembrance Day like Hidraba Kukizau Martyr Singadu Ikai Kumna Utpa Dukunati Kukizau gi political demands asipi ga dabani habigi panamadu phangnaba junction ba duni haidin su paus ta makata na pali makasa tharak poina to papawmana PM Modi na Manipur gi file karama matam ni yenga dori haina Congress nangkhre Manipur gi issue khanana ba house ta gogoina adjournment motion thangakhre International Congress Party na lusingba Karnataka ki Information Technology amasum Biotechnology ki Minister Priyanka Kharge na laibas ki Prime Minister Narendra Modi na Manipur thukli birang si ki worois nama purana bigidama karamba matam na Manipur files yenga dori haina phongdokre wafam asi haukiba nitokaba numita laibas ki Prime Minister Narendra Modi yauna India government ki cabinet minister singa loinana Parliament Library building da laiba Bal Yogi auditorium da di Sabaramti report kowa politicals movie ama yengkibatugi matungda Minister Priyanka Kharge na maki official microblogging site X da post tawduna lebasi gi PM Modi da hanglakibani Minister Kharge na social media X da thadorakiba post aduda
Laibak asigi Prime Minister Narendra Modi gi mafamda hauzik pangthokliba Parliament mifamda saruk yaduna laibak asigi thengnariba economy unemployment gi issue amasung Manipur da satpagi matamdi laitri haina penaba phongdokhi karamba matamda laibak asigi PM Modi na Manipur files paduna laibak asigi miyamda Manipur thokliba marik sumba Manipur gi wari tamduna khangadori laibak asigi puari da Prime Minister Narendra Modi masakaki oiba khwaidigi faba events manager amasung master of ceremony oiri haina sumangna thadorakpa social media post adu khangalakre Nakalamaramda hauzik chathariba Parliament ki ningthan mifam asida Manipur hauzik thokliba irang asigi matangda khananaba Lok Sabha da International Congress Party ki deputy leader MP Gaurav Gogoina ngasi house da adjournment motion ama thangalakre tha taraga nipar henjilaglaba Manipur gi irang sina miyoi lising kya mayum lehendaduna yamna sathiba humanitarian issue ama thengnari amadi setmilon da asoba sapu nangali haina haiki Maki motion aduda Gaurav Gogoina Kanglup anigi marka thuklib irang asibu loisinduna tangdu laitaba purakpa ngamdabagi dama state asigi lengak pu criticize tawbaga loinana Myanmar ga tainariba sambal khabada iho hoba ngamkhai gi saruk sing asi aini yadaba kusu khulai sing puthok pusin tawba drug lalonbigi makol am oirakli amad irang asi hena phibam soksil haldi haina nongnang ba phongdokhi Congress lusingba sina BJP na lusingba center lenga sina Manipur gi irang asibu maru oina lawdaba madi nasungdabagi damak maral siraduna irang asina maramoduna business sing marai saithraktuna thonglon sinarakpa shandalambi mangsilakpa government gi payment matam sana pithokpa ngamdaba yauna hiram kya amada soksilakuna shatmilon asobo sapu ama piri hanis phongdokhi Panbaya abadi maki motion asi Parliament ki hauzik chathariba ningthami phamasida opposition Manipur gi irang adani gi sayenaba masum Sambal gi hingsa yauna hiram kya khanasi haiduna house ta taksilakpigi sarangnaba marakta pukhalakhi bina hainasu pau sida makhatana phongdorakli Tentangna sumna mayamda thamjaramge duga hauzik oinadi mayam pau si matang ase lusinjarage amasung mayam puna anauba update ngamina sena channel sigi makaidagi su myangi mafamda makhatana thamjari mayam puna anauba update ngamina si